Abdul Kadir gi asiba hakchang torban na fumjilamba thengnabadagi pawbi tekta irang thokre arambai tengol gi tengoloi taruk yauna miyoi mapan fare AT gi unit commander police na fananaba thiri chingnaningai oiba mawongda yum amagi manakta leirami haiduna miyoi kharana fakraba tungda thiba khangdana leirakhiba Chesam Abdul Kadir ngase ayu anganbada police na nambul turel torban dagi asiba hakchang oina phangkraba tungda pawbi tengmei lekai da miyamna chobu irang horakre asiba hakchang oina phangkraba Chesam Abdul Kadir kunga tabret Apokpa Chesam Abdul Jalal Imphal West District ki manung chanba Wangoi Police Station na konba pawbitek mayai lekai dagini Abdul Kadir miyamga mimanadaba lol thoktaba amasung na ta thiba miyoi ni makchaliba tha asigi taraga mathoi dagi thiba khangre haina imung manungi miyoi singna Wangoi Police Station da missing report ama khangat Thagalaki report adugi matung ina Wangoi Police na Abdul Kadir gi khongol lirakpada Arambai Tengol Unit 27 ki kangbu amada miyoi kharana sinaki haiba khangmangamlaki aduna maram oiraga chenariba miyoi kana kanano haiba khangdoklaga miyoi khara fagatpa hauki Fagalaba Singh adugi manungda Arambai Tengol gi tengoloi taru amasung micham ahum yauki makhoibu police na wang pahong chatharaba tungda ngasi ayuk police na Abdul Kadir gi thawai yaudaba hakchang adu samurau narem gi turel mapanda phumjilaga leire haiba khangmangam ki mafam aduda police na changsinduna asi hakchang sing adu ngasi ayu lokhalaga hongnabi matungina magistrate in case tawraba matungda postmortem gi damak Rims Hospital da thamkhre hakchang gi phibam Tongalaba Abdul Kadir Shiraga Fangle Haiba Pao Tanabadagi Pao Bideng Mayai Lekai da Leiba Miyam Horaktuna Irang Sagalaki Irang adu lakshinanaba police na honaba yaba honaraba tungda ngamlaktabdagi tear gas cell sing kaptuna miyam adu tan khaiki Thaudo aduga mari lainana police na faraba sing adugi manungda Wangoi Longjam Lekai dagi Longjam Hamson Elias Naucha kunga mari lekai asimakta dagi Thaunajam Asok kun Yumnam Huidrom Makha Lekai dagi Huidrom Sam Sundar Kuntra Lekai asimakta dagi Haikrujam Prem Chandra Elias Purema kungani pan Yumnam Huidrom Mayai Lekai dagi Sapam Dayarani Devi Nifugani Thoi Yauri Makoi duty magistrate ta Putholaba tungda makha tana wahang pahong chathanabagi damak tha sigi kunga humdoi fawa police custody da remand lawre haidi Thazaba yaba mafam dagi fangba pauna hai miyoi manga fagalaba tungda atopa miyoi mari amasu police na fare Maduga loinana gypsy ahum DI mini truck ama amasung Honda Activa amasu recover tawre Miyana sida mapung oina cheneram gani haina thazaba Arambai Tengol gi unit commander police na fana na bakoi thiri Mana sida Arambai Tengol unit 27 ki control room na thadurok pacherol amana hai hojik tholiba pawbiting mayai lekai dagi Chesam Abdul Kadir gi mihat chenabani haiba Miyoi kaya logi matung ina fagat khre thokriba thodo asida chenabani haiba Yumnam Huidrom Makha Lekai gi miyoi khara amadi Yumnam Huidrom da leiba Arambai Tengol unit 27 ga QRT da oiba Miyoi khara police na fagat ki makha tarakpada QRTS gi miyoi khara su chenarambadagi police ta surrender tawhankhre makha tana police na satharakpa investigation amadi logi thabak thoram lakpada Arambai Tengol lampung fana mateng pigani lamdam asida hingminariba maidei amadi maidei pangal ichil naw singna irang asigi marida Kanglup ki oiba wakhalonda irang sagat pidanaba 18 apil tawrakli pawbiteng mayai lekai dagi Chesam Abdul Kadir misigi matangda chenariba miyoi sing logi oiba chapchaba cheirak pigadabni haina Federation of Civil Society Organization Folks Manipur amasung Pangal team Manipur na tungan-tungan na thadurok pacherol amana phongdoragli miyamgi apambagi mayokta Kuki Soo extend tawraba yana leire mitek sing khundaba mafamdagi sugi camp sing hongdokpa amasung camp tareta hanthaba yana khre Kuki Jo militant group sing na Union Home Ministry ki official sing ga wari sanakibada maitegi khul manak nangna leiriba khannaba kem khara hongdoknabagi matangda yanaba purakli haina ministry ki senior official amna phongdokre suspension of operation Soo agreement khuek pina duna leiriba Kuki militant sing gi luchingma sing ga wari sanakibada Ministry ki maikai dagi National Highway sing hangdokpa amasung security force dagi lakiba khulai sing khongatpagi matangda khanan nenaki haina official aduna makha tana phongdoki nakalani kumna khanan neinaraba matung hojik oiriba Manipur ki fibam masi yenglaga maitei singna namna khundaba chingya nakna hangliba Kuki militant sing ki camp taraga mari gi manungda taret thingjillaga atopa mafam amada hongdokna bagi matangda khanaki Chahi anirong imatungna Kuki Jo militant group sing na June 8 dagi Ministry of Home Affairs ki makok thongba official singa amu hanna wari sanaba hokibani nakalani na wari sanakibada designated camp khara hongdok hongjin tawbagi matangda yanaba purakhrabsu su agreement ki matam sangdokpagi matangda di chapchaba warif amata lobungam khide Ground semdokpa amadi atay atopa khanagadaba wafam kaya marum leiba maramna su agreement ki matam sangdokpagi matangda chapchaba warif lobungam khidabani Kumja 2008 ta khuyek pina khiba amasung thengkhang kaya da sangdoktuna lakhiba su agreement ki matam Kumja 2024 ki February 18 da loikhrabani nakal ahum gi oiba agreement asidagi Manipur lengang na withdraw tawre haina lauthokpa su leikre chayani gi matungda nakal ani na makhata na wari sanakhiba da wafam khara da yanaba puraklabasu highway sing hangdokpa yauna atay atopa maroiba wafam khara gi matangdadi Waref lobangam khide mitei sing na namna khundaba Imphal ga Nagaland amasung asanga faunaba yamna maroiba lambi
ओइरिबा नेशनल हाईवे 2 अमसुंग नेशनल हाईवे 37 की सरु खरदा कुकी जो फ्रूफ की म्यूइसिंग खुंदाबा मरमना नेशनल हाईवे अनि असि फावरगा तंगाई फदना चंगदबा यादबा पोलम सिंग पुसिलकपदा खुदोंग चादबा कया मरु मायोकनदुना लाखिबनी सो ग्रुप की लुचिंग मसिंगना मिनिस्ट्री ऑफ होम अफेयर्स की मकोक थोंबा ऑफिशियल सिंग नुमी तरागा मंगानी लेरगा अमु हना वरी सनाबा हाइना लेपनकी न्यू दिल्ली दा पांगथोखिबा मिफम अदुगी मतंगदा सु मिलिटेंट सिंग मिहुत अमना एजेंसी ना हाई कुमजा 2023 की मे अहुमगी ममांगदा ओइरamba फिबम होंगदोंग होंगजिन तौबगी वाफम लाक्लबनीना सु एग्रीमेंट की ग्राउंड रूल सिंग नौना यंगसिन मतंगाई फदे कुमजा 2008 सु एग्रीमेंट खुयेक पिनाखिबा मतमदा कुकी जो मिलिटेंट ग्रुप कुनगा मंगागे अपुनबा लुफ ओइरिबा यूनाइटेड पीपल्स फ्रंट यूपीएफ अमसुंग कुकी नेशनल ऑर्गेनाइजेशन केएनओ गे अपुनबा केडर लिसिंग अनिगा चनी रोम लैखी हाइरिबा केडर सिंग अदु चिंगी डिस्ट्रिक्ट सिंगदा हांगदोकपा डिजिग्नेटेड कैंप तरागा मरीदा थंबगा लोइनना केडर मममदा था खुदिंगी लुपा लिसिंग तरुक स्टाइपेंड ओइना पिदुना लाखिबनी पनबा याबदी माइकै अहुमगी ओइबा सस्पेंशन ऑफ ऑपरेशन सु एग्रीमेंट अदुदगी मणिपुर लेंगांगना विथड्रॉ तौख्रबा मतुंग कुमजा 2024 की फेब्रुवारी 10 दा फमखिबा मणिपुर लेजिस्लेटिव असेंबली नसु सु एब्रोगेशन तौबगी वरेफ लौख्रबनी वरेफ अदुगी तुंगदगी ngasi फावबसु एक्सटेंड तौबा ngamdana लाखिबनी मणिपुर मियाम या पामा मतुंग इनदि हौजी हौजी स्टेट असिदा थोलिबा कांगलुफनिगी हाना सुनबा थौदोकसिंग खुदक्ता लेफननबगी अमत ngairaba पामबैदी कुकी मिलिटेंट सिंग खुयेक पिनरिबा सु चना हंदबा हाइबसिनी पावसिना मखा ताना हाइ माइकै अहुमगी ओइबा एग्रीमेंट अमदगी मणिपुर गवर्नमेंटना हंदोखरगदी सु अदु चना ड्रे लेट्री हाइना लोफम थोई अदुबु इंडिया गवर्नमेंट ngasi फावबसु एक्सटेंड तौरे हाइबसु हाइदे चनरी हाइबसु हाइदे अदम ओइनमक सुगी खुयेक पिनबदा यावबा मरु ओइबलु चिंगबसिंगदी इंडिया गवर्नमेंट का ngeहak लेतना फमिनरी नुमित खरानिगी ममांगदना गुवाहाटी दा पुन्ना मिफम पांगथोखरे अदुगा ngarang na muk leiba sigi capital oriba new delhi da phomkhre masina taklibadi laukthokta ba suspension of operation di adum chatnari haibani piracy tawramba fare manipur ge tongan tongan ba OTT apps ipo media misho tv MFDC amadi manangaitel app sing dagi download tawraga film chaithok laba gang khutpu ama film forum manipur ge information team gi piracy draft ta fagat pangamkhre film forum na fagalaba mioi sing adu matung da amu hana tawda na bawara watem laga imong manung da sina khre farba sing adu di lilong dagi awas na haiba piracy tawkro film sing kana gumba sing kakthat piu makhata na madu da tholakpa afafat gi daite sing masa masa na pujagadabani haidi asigumba piracy तौबा फिल्म रिकॉर्ड तौरगा योनबा टेलीग्राम दा थागतपा यूट्यूब अमदी फेसबुक न चिंगबदा थादोकपा सि तौबीदनबा हाइदुना फिल्म फोरम गी माइकैदगी मणिपुर गी प्रजा सिंगदा अपील तौरगली मखाताना मतुंग तारकपदा फिल्म पायरेसी थेंगनाबा थोकलबदी दी सिनेमाटोग्राफ अमेंडमेंट एक्ट 2023 गी मतुंग इना फंगफम थोकपा लोगी ओइबा चप चाबा चैराक सिंग फंगनी हारी मियोई 13 नौना पॉजिटिव ओइरे पुन्ना मसिंग 13 सुरे इंडिया की ओइना कोविड-19 की लाइचन मरम ओइरगा सिखिबा मिगी अपुनबा मसिंग चाम हेनखिबा गी नुंगांगबा मरकता मणिपुर दसु कोविड-19 की लाइचसी तमना तमना वांखलक्तुना चेक्सनिंगाई ओइबा थाक यौरे ख्वाइदगी नौना फंगबा पावगी मतुंग इना ngasi खक्तदा मियोई 13 पॉजिटिव ओइरखी मसी थारगा मणिपुर कोविड पॉजिटिव ओइबा मिगी मसिंग पुन्ना 13 सुरे नौना पॉजिटिव ओइरखरबा मियोई 13 अदुगी मनुंगदा अहुमना बिष्णुपुर डिस्ट्रिक्ट तगिनी निपाना इम्फाल वेस्ट तगिनी अदुगा मियोई अहुम अमना इम्फाल ईस्ट डिस्ट्रिक्ट तगिनी कोविड पॉजिटिव ओइरबा सिंग अदुगी मनुंगदा अयामबदी कॉन्ट्रैक्ट ट्रेस सिंगी लिखुन थिगतपदा फंगलखिबनी अदुगा इचम चमना मसा नुंगाइते हाइदुना टेस्ट तौबा लाकपदा पॉजिटिव ओइरंबा मिसु यावी अदुम ओइनमक पॉजिटिव ओइरिबा सिंग असी थोइदोंना खुदोंग थिनिंगाई ओइदे हाइरि इंक्वायरी की रिपोर्ट युमफम ओइबा अचुंबा वेल खौरांग नंगाइरि कोकोमी ग्वालताबी थौदोकी इंक्वायरी कमिटी ना पिरकपा रिपोर्ट युमफम ओइबा अचुंबा वेल अदु लैबाक मियामना खौरांग नंगाइदुना लेरि हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी ना फोंदोरगली कमिटी असिना थादोरक पचेरोल अमन हाई कोकोमी की मियोई तरुकना साबा टीम अमना ग्वालताबी थौदोक मरी लेना सेमखिबा इंक्वायरी कमिटी मेंबर गा इम्फाल की न्यूज सेक्रेटरीट फमिनादुना मतम हेलकलबा इंक्वायरी कमिटी की थबक असगी ओइबा स्टेटस खंगदोकनबा होनखी मदुदा इंक्वायरी कमिटी की माइकैदगी हौखिबा जुन 13 दा थौदो अदुगा मरी लेना थिगतपदा फंगलकपा वारोल सिंग यावबा रिपोर्ट अमा जुन 13 दा लानखतख्रे हाइबा वाफम थमलखी हौजिकती इंक्वायरी की रिपोर्ट असी स्टेट लेंगा की इंचार्ज ओइरिबा गवर्नर की ऑफिस ता लेख्रे मणिपुर की मियामना खौरांग नंगाइदुना लेरिबा थौदो अदुगी अचुंबा वाइल की रिपोर्ट असी अथुबा मतमदा मियाम खंगना लाउथोकनबा नत्रगा रिपोर्ट युमफम ओइरगा मतिक चाबा थबक लौखनबा होनगदबनी मणिपुर की सक्तम ngakpa haibasi khwaidagi maruiba thaudangni masigi mayokta lerakpa fibam pumnamak miyamna thengnaduna laklibani maram asina leba ke identity singna rakhiba thaudo sigi matik chaba wal kaya miyamda piba haibasi tangai fadana tawfam thokpa thabakni hairi sajinnaba thabak ke appointment letter piduna sel khonggalama miyoi ama fare mahai masal tamliba amadi tamba loiduna thabak thiriba manipur gi naha kaya da namthak tawduna Manipur University की तोंगान पोस्ट सिंगी सासिनबा अपॉइंटमेंट लेटर सिजनदुना सेल खुंगोलंबा मणिपुर पुलिस डिपार्टमेंट की कांस्टेबल अमा कंगलेपा स्टूडेंट एसोसिएशन केस एना फादुना मियाम ममांगदा पुथोखरे हिरम असिगा मरी लेनना खुयाथोंग पुखरी अचौबदा लैबा केस की
mayai loisangda pangthokhiba paugi mifam amada KSA gi president Sukham Vidyananda na paumising da hai Manipur Police Department da constable oidina hoje Imphal Police Station na mathau tawriba Thobal athopam khunaudagi Kongkham Pradeep Kumar kunthraga taruk apokpa Kongkham Muhindro hariba mioi asi Manipur University gi tongan post singi chathariba recruitment gi thabak sing adugi khudong chaba lauduna mioi taraga humdoi dagi namthak tawduna lupa lakh 8.5 khongatlam khibani sasinaba appointment letter ni harabasu Manipur University ki maike digi confirm tawrakli mioi taraga humdoi adobo thabak hapi de hadna ulagliba notice adu 2025 ki March taraga tareta registrar of Fresher Professor W Chandababu na kuyek piba notice sizinaduna namthak tawrambani March taraga tareta di Manipur University da Professor W Chandababu register oina leitre March nipan dagi da Manipur University da Vice Chancellor oina leikre maramaduna thaudo ase da Manipur University gi authority singa mari leinaramgani haiba thazade Hauzik fawgi oina KSA na thigatpada su Manipur University chenabagi wafam leitri Vidyanandana makhata na hai Pradeep Kumar hariba mioi asina appointment letter piramba matamda Manipur University da sunglai leitaba post fawba hapchilamba thengnare mahana sel khomgaliba miyam sing adubu thaja hanaba Manipur University gi administrative block ta thabak tawba Binoy amadi BC gi runner oiba Jayanta Kauba mioi ani gi bing sizinaduna thajal halambani laibak thibadi hariba mioi ani asi Manipur University ga mari leinaramde pumnamok Pradeep Kumar na semjin sajinba oiramde ase guma khunai ase gi hawragliba na ha singda namthak tawba mioi asi mangna mathau tawriba Imphal Police Station da makha taba thabak lokal hannaba sinaragani haiki chamchamba blood test amana mioi bagi punsi kaya yamna sanggadagi khanglei Medical science na chawkhatpagi matung ina icham chamba blood test amagi mateng na kanaguma mioi amagi punsi kaya yamna sanggadagi haibadu irai laina khangba ngambagi fibamda leire chahi yamsilakpagi matung ina mioi ba amagi pukning wakhal amadi pangal thaunagi fibambu intrinsic capacity haina khanglei chahi fana yamlabasu hakchang fana lainabagi damak pukning wakhal gi fibam fan baga loinana chang naina hakchang sajel tawduna hakchang gi fibam fana leibagi tangai fadabalai haina akhanga haisina phongdokli Intrinsic capacity haina khangnaba mioi amagi pukning wakhal amadi pangal thaunagi fibam khangdokpa ngamnabagi thaurang asi sel amasung matam ka hena changba maramna matam amadadi mioi ayambana intrinsic capacity thaurang lokhatpagi thaurang lokhatpa ngamlamde medical science ki lamda leptana thijilakpaga loinana hojekti researcher singna kanaguma mioi amadagi e drone amakhak lauduna changeng tawraga mioi adugi intrinsic capacity amasung chahi yamsilakpaga mari leinana hakchangda mayek tarakpagi thawong pumnamak irai laina khangma ngamlei tungan ba thawong kaya mioi bagi intrinsic capacity da chawna ithil piri maroina aruba laina amana naba hakchangda so apan yaukhiba amasung chahi yamsilakpa haibasina intrinsic capacity da chawba ithil ama piduna mioi adugi pangal thawna amasung wakhal khanba ngambagi matik mayai hanthale chahi fana yamlaba so hakchang fana leinabagi damak intrinsic capacity gi fibam fana thamnaba honabagi tangai fadabalai adubu kanagumba mioi amagi intrinsic capacity gi mawong matau chap chana khangdoknaba honaba haibasi araiba thaba amanate hiramasi da ningthina train tawraba mioi singna afaba makhal gi khulai sijinaraga sel ka hena changna paikhatpa thawrangni Rush University gi Rush Institute for Healthy Aging gi Assistant Professor Thomas M. Holland na luching makangbu amana hiramasi gi matangda kupna thigalaba matungda mapung phaba report ama nature aging kauba chefong amada fonglaki chefong aduda fonglakpa report ki matungina kanagumba mioi amagi e changeng tawraga mioi adugi intrinsic capacity gi fibam chapchana khangbang amba maramna mioi adu kayam kuina punsi gadagi haibadu mayek singna khangbang amle thijin humjeliba mioi singna masagi chahi kundagi chahi chamaga ni fawbi manungda leiba mioi lising amaga taraga mari gi data sijin aduna changeng tawbada icham chamba test amagi mateng na mioi bagi punsi kaya yamna sangadagi haiba khangbang amkhibani mioi ba khudingma ahal oisilakpaga iroinana intrinsic capacity gi fibam su tamna soksilagli adubu naha oiringai dagi hauna matik chaba cheksin tharang lokot haudrabadi ahal oirabasu intrinsic capacity gi fibam phana thambang amgani haiba khanglakhi khwaidagi maru oina lokot kadaba cheksin tharangdi afaba amasung machioi bachinjak machal suna chabaga loinana nongmagi ngehang hakchang sajel tawba haibasini mioi bana numit khudingi chari bachinjak ta thaw marang kaina yawba nga Yohan baga loinina chini chabi chang hantagadabani nga gi thawda yawba omega 3 fatty acid na mioi bagi heart fana thambada mateng pangbaga loinana punsi mahinga mari leina balaina kaya ngak thokpadagi punsi sangdok hanba ngami haina London Regenerative Institute ki report amana phongdokli